पुनमक्तदा स्टोरी कलेक्शन की माइकैदगी मियाबु कोंगोना खुलुमजरी हौजी नुथिंगी पुंग अनि ताखिबगा लोइनना मरुइबा पाउ पिजरी नगा तरु थादोरक्तबगी नगा ताबा मफमसिंदा पाक्तकनना खुंदंग चंगसिनखरे लाइलोन वाफैगी खुलाकपदा वाहंग पाउंग चथदुना फाजिंखिबा नगा तरुकी असेंगबा अमा खंगनगदबनी हयेंगदगी अकनबा नोंग चुगदौरी उकीजोगी एयर स्पेस ता हेलीकॉप्टर पायरक्लबदी कापथगनी हाइना विलेज वॉलंटियर उरखुना लाउथोखरे कुकीजो काउंसिलना एमएलए सिंगी मथक्ता थमलंबा सोशल बॉयकॉट खुदक्तगी हंदोखरे पम्पसिंगदगी ब्लैक ता थाउ थादोकपा लेते ओपन सेल तवी डीलर सिंग हौजी पाव मखा ताना संदोकना पिजरी उरुखुनगी तांगखुनसिंगना हेलीकॉप्टर सर्विस सिनदुना इम्फाल चपदा कुकीजोगी एयर स्पेस सिनरिबा असि लेप्त्रबदी कापथरगनी हाइबगी अथिंगबा थमखरे विलेज वॉलंटियर उरुखुन गौकाईगी मीडिया सेलना थादोरपा चेरोंगी मतुंग इन्ना थासकी 35 अमसुंग 17 दा मोंकोक चेपू एरियादा ड्रोन पायरकपा थिंगनकी ड्रोन अदुगी हौरकफम थिगलुबदा सिकीबुंग सकाफुंग खुंदगी पायरकपा ओइरमखी करिगुंबा मखा ताना कुकीजोगी एरियादा ड्रोन पायरकपा तारबदी कापथरगनी ड्रोन अदुबु थागलिबा अदुगा मरी लेनना चथरकपा एक्शन खुदिमक्ता खुल अदुना अफफदा पुजगदबनी हाइरि उरखुनगी खुंजा कया उरखुन इम्फाल हेलीकॉप्टर सर्विस सिनदुना चटली हेलीकॉप्टर अदु कुकीजो सिंगदा कायहौबा ओइना कुकीजो एरियादा नेमना पाइरि मरम अदुना तांखुनसिंगना हेलीकॉप्टर सिजनदुना इम्फाल चपा मतमदा मखोगी एयर स्पेस ता सिनगदबनी करिगुंबा मखा ताना कुकीजो सिंगी एयर स्पेस सिनबा तारबदी हेलीकॉप्टर अदु कापथगनी हाइबगी वाफन थमलकली कुकीजो काउंसिल मणिपुर गवर्नमेंट सेंबदा सरुक याखिबगीदमक मखोगी एमएलए सिंगबु सोशल बॉयकॉट तौरखिबा अदु खुदक्तगी हंदोकले हाइरि कुकीजो काउंसिल की इंफॉर्मेशन एंड पब्लिसिटी सेक्रेटरी ना थादोरपा चेरोल अमना हाय चाही असिगी फेब्रुवारी की अंगनबा सरुकता सेंखिबा अनौबा मणिपुर गवर्नमेंट दा सरुक याखिबगीदमक्ता था अदुगी मंगादा कुकीजो काउंसिल की कैबिनेट लौखिबा वारेमना कुकीजो एमएलए सिंगबु सोशल बॉयकॉट तौनबा वारेब लौखि हौजी वरेगलिबा फिबम असी येंगलगा अमदी अखोय अमता वोइना लेमिनदुना तक्सिनबगी मथौ तारकपना कुकीजो काउंसिलना एप्रिल 9 मिफम पांथोक्तुना कुपना खनाबा मतुंगदा सोशल बॉयकॉट असी हंदोनबा वारेब लौरखिबनी वारेब असिना मरम ओइरगा कुकीजो एमएलए सिंगी मथक्ता थमलंबा सोशल बॉयकॉट अदु ngasiदगी कैंसिल तौरे हाइरि हौजी मखा ताना पाउ पाजरी इंडियाना मणिपुर की इरांग लोइसिंबा पामदे दिरेन इंडिया गवर्नमेंट मणिपुर थोलिबा चाही अहुम हेलबा इरांग असी लोइसिंबा पामदे इरांग असी मखोइना लोइसिनगे खलबदि नहाना इराई लाइना लोइसिनबा ngamlibani इरांग सी इंडिया गवर्नमेंट की अखन्नबा पॉलिसी अमगी मखादा मखोइगी ओइबा अरोंबा एजेंडा अमा फंगननबा थोनबा इरांगनी लमदम असिगी गेलो फुर खुदिमंगना असिगुंबा इंडिया की मथों हुक्तबा पॉलिसी असिगी मायोक्ता लेमिनसी हाइना कोकोमीगी कन्वेनर वाईके दिरेना फुंदोखरे वाफम असिंग असि वाईके दिरेना कोकोमीगी मियंग मखादा गवर्नमेंट दा कुकी टेररिस्ट की मथक्ता मिलिटरी क्रैकडाउन तौ इंडिया गवर्नमेंट की पुक्सी वार लेभलु हाइरिबा डिमांडसिंग असी तौदुना लमदम असिगी तोंगान तोंगान मफमसिंगदा चथरगलिबा प्रोटेक्स की मनुंग चन्ना फुमलौ कम्युनिटी होंदा माइकै एदुंगी मियामना वाकन मिफम फमदुना चथखिबा प्रोटेक्स अमदा फुंदोखिबनी कोकोमीगी ऑल फुमलौ अपुनबा मैरा पाइबी लुका खुसन नरगा चंगसिनखिबा प्रोटेक्स अदुदा वांगांगलदुना वाईके दिरेन हाई इंग्लिशिंग अनि सुमना कुलुमदोगी मे अहुमदगी हौदुना चथरगलिबा चाही अहुम हेलबा इरांग असिना लमदम असिदा करंबा फिबमदा लैरबगे हाइबसे अखोय मियामना नैनबा चुमी इरांग असी इंडिया गवर्नमेंट की पॉलिसी अमगी मखादा थोनबनी इरांग असी लेबहमदा नत्रगा लेबहंदबा इंडिया गवर्नमेंट की मखुत लई अदुबु इंडिया गवर्नमेंट ना हौजि फावबा इरांग असी लेबहनिंगद्री मखोइना इरांग असी लोइसिंबा पामदे इंडिया की मथोंग हुक्त्रबा पॉलिसी असिगी मायोक्ता लमदम असिगी येलो फुर खुदिमंगना पुल्लगा डेमोक्रेटिक ओइबा खुंजंग चंगसिमिनबा चंगी इंडिया गवर्नमेंट की ओइनदी मियामना पुल्लगा खुंजंग चंगसिलकपा मतमदसु थुगाइनबा अदुमक होनरकनी मरम असिना अखोइना येंगनबा कनानो हाइबसे यामना मुना खंगबा अमा
ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯐꯨꯔꯨꯞ ꯃꯁꯦꯟ ꯍꯥꯠꯅꯍꯜꯂꯤꯕ ꯃꯈꯣꯏꯒꯤ ꯄꯨꯛꯁꯤ ꯑꯥꯔꯃꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯤꯕ ꯀꯌꯥ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯍꯟꯅꯕ ꯍꯥꯟꯅ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯃꯈꯣꯏꯅ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯑꯃꯗꯤ ꯀꯨꯀꯤꯒ ꯅꯥꯒꯥꯒ ꯍꯥꯠꯅꯍꯜꯂꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯏꯟꯗꯤꯌꯥꯒꯤ ꯐꯠꯇ꯭ꯔꯕ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯊꯨꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯋꯥꯏ.ꯀꯦ. ꯙꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯣꯀꯣꯃꯤꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯌꯥꯏꯉꯪꯄꯣꯛꯄꯤ ꯕꯖꯥꯔ ꯑꯃꯗꯤ ꯂꯥꯡꯃꯩꯊꯦꯠ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗꯁꯨ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯄꯨꯛꯁꯤ ꯋꯥꯔ ꯂꯦꯞꯍꯜꯂꯨ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯇꯧꯒꯗꯕꯅꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯇꯔꯦꯠꯀꯤ ꯄꯥꯎꯈꯨꯝ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯌꯨ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯂꯥꯎꯕꯇ ꯅꯠꯇꯅ ꯄ꯭ꯂꯦꯀꯥꯔꯗ ꯑꯣꯏꯅꯁꯨ ꯄꯥꯏꯈꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯄꯥꯖꯔꯤ ꯁꯤꯅꯥ ꯀꯩꯊꯦꯜꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯝꯕꯤꯅꯕ ꯁꯤ.ꯑꯦꯝꯗ ꯇꯛꯁꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯐꯤꯚꯝ ꯑꯁꯤꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯅꯥ ꯀꯩꯊꯦꯜ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯗꯤꯂꯤꯒꯦꯁꯟ ꯑꯃꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯎꯅꯗꯨꯅ ꯁꯤꯅꯥ ꯀꯩꯊꯦꯜꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ IRB ꯊꯝꯕꯤꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ ꯉꯁꯤ ꯁꯤ.ꯑꯦꯝ ꯕꯪꯒ꯭ꯂꯣꯔꯗ ꯔꯨꯂꯤꯡꯗ ꯂꯩꯕ MPFꯀꯤ ꯎꯈ꯭ꯔꯨꯜ AC.ꯒꯤ MLA erang ꯃꯨꯏꯕ ꯌꯥꯎꯅ सी.एमꯒ ꯎꯅꯈꯤꯕ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯅ ꯁꯤꯅꯥ ꯀꯩꯊꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯇꯤꯛ ꯆꯥꯕ ꯃꯦꯟ ꯄꯥꯋꯔ ꯄꯤꯅꯕ ꯗꯤꯃꯥꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯁꯕ ꯗꯤꯚꯤꯖꯅꯦꯜ ꯀꯂꯦꯛꯇꯔꯒꯤ ꯑꯣꯐꯤꯁ ꯑꯁꯤ ꯅꯤꯡꯊꯤꯅ ꯃꯊꯧ ꯇꯧꯍꯟꯅꯕꯁꯨ ꯍꯥꯏꯖꯈꯤ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁꯤꯅꯥ ꯀꯩꯊꯦꯜꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯑꯁꯤꯅ ꯅꯨꯡꯅꯥꯡꯅꯕ ꯀꯌꯥ ꯐꯥꯎꯔꯦ ꯃꯐꯝ ꯑꯁꯤꯗ ꯁꯤꯀꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯌꯨ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯒꯚꯔꯟꯃꯦꯟꯠꯅ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯔꯤꯂꯤꯐ ꯑꯃꯗꯤ ꯅꯣꯡꯃꯗ ꯇꯉꯥꯏꯐꯗꯕ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯄꯤꯕꯤꯅꯕ ꯍꯥꯏꯖꯈꯤ ꯁꯤꯅꯥ ꯀꯩꯊꯦꯜ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯃꯍꯥꯗꯦꯕ ꯑꯃꯗꯤ ꯁꯤꯅꯥ ꯀꯩꯊꯦꯜ ꯚꯤꯂꯦꯖ ꯑꯅꯤꯒꯤ ꯂꯝꯕꯤ ꯑꯁꯤ ꯁꯤꯀꯨꯔꯤꯇꯤ ꯀꯣꯚꯔ ꯄꯤꯕꯤꯅꯕ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯇꯤꯛ ꯆꯥꯕ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯍꯟꯅꯕꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯗꯤꯃꯥꯟ ꯇꯧꯈꯤ ꯈꯨꯟꯖꯥꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯍꯟꯕ ꯇꯉꯥꯏ ꯐꯗꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯥꯟꯇꯤ ꯈꯛꯇꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯂꯩꯇꯦ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯅꯍꯥꯁꯤꯡꯕꯨ ꯍꯤꯡꯁꯥꯒꯤ ꯊꯕꯛꯇꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯍꯟꯅꯕ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯆꯪꯏ ꯐꯥꯎꯔꯕ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯟ ꯂꯤꯗꯔ ꯂꯩꯈꯤꯗ꯭ꯔꯕ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯔꯦꯁꯤꯌꯦꯜ ꯚꯥꯏꯑꯣꯂꯦꯟꯁ ꯂꯩꯔꯕꯁꯨ ꯁꯥꯟꯇꯤ ꯄꯨꯔꯛꯈꯤ ꯍꯥꯏꯅ ꯈꯨꯗꯝ ꯄꯤꯔꯗꯨꯅ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯅꯍꯥꯁꯤꯡꯗ ꯁ꯭ꯀꯤꯝ ꯗꯤꯚꯦꯂꯞꯃꯦꯟꯠ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯨꯅ ꯅꯟ ꯒꯚꯔꯟꯃꯦꯟꯇꯦꯜ ꯁꯦꯛꯇꯔꯁꯤꯡꯗ ꯊꯕꯛ ꯄꯤꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯁꯤꯅꯥ ꯀꯩꯊꯦꯜ ꯑꯦꯔꯤꯌꯥꯗ BSFꯀꯤ ꯀꯝꯄꯅꯤ ꯑꯅꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯕꯤꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯅꯥ ꯀꯩꯊꯦꯜꯗꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯐꯥꯎꯕ ꯏꯟꯇꯔ ꯚꯤꯂꯦꯖ ꯔꯣꯗ ꯁꯦꯝꯕꯤꯕ ꯑꯃꯗꯤ erang ꯔꯤꯚꯔꯒꯤ ꯃꯊꯛꯇ ꯕꯦꯂꯤ ꯕ꯭ꯔꯤꯖ ꯑꯃ ꯁꯦꯡꯁꯟ ꯇꯧꯕꯤꯕꯒꯤꯗꯃꯛ ꯈꯨꯟꯖꯥꯁꯤꯡꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯃꯇꯥꯡꯁꯤꯗ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝꯕꯨ